Emoinu ira Thoniga Mari Lenana Lengaki Fishery Department Senduna Ahum Shuba Ngambela Imfalgi Hapta Kangzebungda Mai Pakna Pangtokrai Mapaldagi Pusilakpa Nga Chabagi Mahutta Yariba Makai Manipura Putokpa Nga Chaduna Lamdamasiki Ngami Amadi State Ki Semitlon Fagatna Bahona Minasi Haina Fishery Director T Fulen Maitena Apil Tarakli Nga mela hagdopagi thoramaduga mari lenana Director Fulenna mapandagi pusilakpa nga chabana hakchangda akaiba kaya lakpa yai maramasana lamdamasada puthokpa nga khaktamak sizinanaba miyam puna honaminasi masana ngami singi semitlon fagathanbada natana sedasigi sel thongi fibam fagathanbada achoba mateng oigani hairi loinana ngagi mela asada puna nga kg lising marifu puthokna pandam thambani adubo kg Lakh ama hena mela asada yonki hainasu Fulena nungai ba fongdorakhi Mapan nga chabsina kogi hakchang de amthina hazardous soi keng hakan andradagi porakli banga si 15 to 20 days sangi fal yorok na bonna bada kumdana bonna bada formaldehyde adagi atop chemical mayam ama puraga laini akoi isana nga se hangdok na baki test no bi hangdok pa matamda gas pis long thore adui to akoi wanda ge bok taw aduna akoina appeal tawjaning badi mapan nga chabi ganu hakchang da soi Manipur gi nga chabi raga Manipur gi semitlon kogi economy da dagi kogi fish farmers sing da mateng pangbibo oina koi punna hingminase hai